KUKISINGNA KHUNDABA MAFAMSINGDA CHATKHIBA MEITEISING AMUK HALLAKPAGI WADI LEITRE KANGLA TONGBIROMDA CHATKHIBA ANI THIBA KHANGDRE MAKHOIGI मोबाइल फोन सेनापतिदगी फंखरे कुकी खुलाई पाइबसिंगना फारगा मिहाथिना हातोकपिखरबा महिरोय अनिगी असिबा मसा फावबा फंगहंदबगी वाथोक लेरिङै सेरक्ता ngarang ayuk sekmairomda satkiba sahi nauriba nupa masa ama mangkhre makhoi ani na paikiba mobile phone ani di senapatida leiba petrol pump amada leirambadagi police na phangba ngamkhre press na phangba pawda mangkhraba nupa masa ani edudi Imphal West district ki lamsang akham awang leikai dagi maibam Abinas sahi taraga torok apokpa maibam Hemanta amadi leikai asimaktagi ningthaujam Anthony sahi taraga mapan apokpa leikidraba ningthaujam Sundarni maibam Abinas Don Bosco school da class 10 tamliba mahiroini haidi thaudok asigi matangda nupa masa ani imung manung na phongdorokpagi matung inna makhoi ani ngarang ayuk pung mapan khara helakpa matamda Jawa motorcycle MN013387 tonglaga sekmaida meeting ama yaugani haidunu yumdagi chatkibani adubu nungthin phawba yumda halaktabadagi imung manunggi miyosingna makhoi anigi phone da call karak hanna tawrabasu paikhalakide maduda singnaba phorokpadagi lamsang police station da missing report tawki makhoi ani buthi humbagi ahan bar lawkhatpa khongthang oina sekmairongi tongan mafamsingda khinba CCTV footage yengbada makhoi ani makoina tongkhiba motorcycle aduda kangla tongbiromda sangki haibasi khangba ngamki loinana makhoi ani na paikiba mobile phone track tobada senapati da leiba petrol pump amagi manakta taduna leirambadagi phangba ngamle haina police ki maikaidagi khangalaki adubu nupa masa ani asigi mari makhongdi hojik phawba khangba ngamdana leiri makhoi ani kuki khulai paibasingna pharam lagani haibagi singnaba lei maram aduna lengakna athuba matamda makhoi anigi mari makhong puthokpiyo hairi amoromda thodok asigi matangda police tagi phangba pawda nupa masa ani adu leiramba yai haina singna mafam kayada Kangpokpi district police Assam Rifles amadi CRPF ki apunba timna thi humbagi thabak satari adu mapu hojik phawbagi oinadi phangba ngamdri Kaubru lekhada asi baksang ani taduna leire haibu wafam adu aranbani hairi nakal amoromda nupa masa ani mangkhiba thodok asibu yaningdaba phongdoktuna Imphal Kangchup lambigi tongan mafam kaya da miyamna ngasi ayuktagi hauna lambi thingbagi khongjing singsinkhre khongjing adugi saruk ama oina Imphal Kangchup lambi da maira paibi mayam horuktuna laklaga Manipuri ki governor da memorandum ama ngasi nungtin pisinki loinana thingba khangdana leirekli banupa masa ani Abinas amadi Anthony gi leikai miyam gi oiba mifam ama pangthoktuna JC ama semkhre hairi panbe abadi Manipuri gi Erang asi hek thokpa haukraba matungda kukita wafam da sangkhiba meitei amata hingna natrogna sina thorakpagi wafam amata leitre meiteisingi maikai da sangsilakhiba kuki kaya marumdi khunnak amadi maira paibisingna police ta sinnakiba leikrabani drug ka konana fakiba kuki miyoi phabo police ta sinnakiba leiribani aduga mathangi update asna car manungi video viral chenaba manga kaisum sangda yaukhre yungauduna wakhal tadringai car manungda rape yauna sexual harassment chathari victim car manungda nupi amabu molest tawbata natana rape yauna sexual assault chathakibda senai haina faraba police custody thamlakiba miyoi manga ngasi special just Pokso Imphal West na numitraga mangani jail da thamjinkre handakta karmarung da nupa khana nupi masa ama sexual assault satchikibagi video footage ama viral oirakibagi matungda nupa manga adu farga machin hangbata natana victim oihori binupi adu su case asigi ayona machin hangkhre police tagi phangwa pawgi matung ina victim aduna accusing adu galoina na yuthak padagi wakal tadringai da car manung da rape yaunu sexual harassment chathaki haina phongdorakle police na costa nang khalakpa report ki matung ina car manung da chathakiba thodok sing adu sahi asigi mastra mathoi haibadi yausang manung da thokiba thodok ni hairi police na case asigi matang da thijinba hauraba matung thodok adu da victim oikiba nupi adu su masak khangba ngamki accused oiriba miyoi manga adu machin hangbada sahi sigi mastra mathoi yausangi numit asida makhoi manga makna nungthin gi pung ani rom tarakpada Imphal West ki mafam amadagi victim asiga loinana atopa mamanabi ama ga laukhatki madudagi makhoina purakpa I-20 car adu da punna tongminaduna leimaram da satki leimaram gi yu yon pham amadagi atingba amasung local gi yu angoba khara leikhi leirakhiba yu adu victim su thakki haina phongdoraki matam khara yu thaktuna leiraba matung moirangi thangada punna satuna lambi dagi McDwell whiskey bottle amasu leikhi matam adu da thanga sangpham maning lampak apokpa adwaida moirang police na makhoi gari adu khamnaba hotnabada nanthokuna thaurakhi makoina moirang dagi halakpada numit takhre numidang du da lambi da lakpada leimaram da amuk hana changduna loken gi yu angoba leikhi hairiba yu adu gari manung da thakna tijim lambi da halaktuna konjeng leikai yaurakhi matam da makoina thorokpa car adugi thau loithokibadagi accused mention ketrumem petrol na liter ahum amasung all
mong ram bottle ama manak nakba dukan singdagi leiraki talak adu victim ga lakminakiba mamanabi adu car adu dagi leihore hojikti nupa mayam adu gi marakta victim adu khaktamak ngai hore haina su nupa sing adu machin hangbada phungdurki car adu gi manungda ol mongdu khara thaknubadagi victim asi wakal mangkhre amasung mangonda makoina sathakiba thabuk sing adu khangkidre makoina maning tamle accused oiriba makoi mangana victim asibu Erang goithung mapa yorokpa matamda sexual assault tobata natana mobile phone da thodok adu video oina namkibani loinana accused oiriba singna victim asibu visual tangkhai lawthoktuna thawriba car manung aduda sexual acting chathaki makoina sexual assault chathaba sing adu purna okramna video namki aduga mahakna kona accused oiminar singda video footage sing adu share tawrakhi accused oiraba mi manga amadi victim nupi masa asigi medical forensic examination gi damakta rims ki forensic medicine department na mathutaba swab amasung e lokhatuna forensic analysis ki damakta thanaba sem sare masitana tana thodok adu sinakiba i20 car amasung set chakiba firon sing su phagat le haina makhatari thodok asida senal mi manga adu haukiba october 18 da phagat kibani accused sing asigi mathakta IT act pokso act ki makhada section 684 yauna atai section kaya parli panbe abadi kai sumsang yaukhrabe accused manga adudi kakwana mairakpam lekai degi maibam gandhi gi masanupa boris maibam sahikun kakwana mairakpam lekai degi maibam dayamugi masanupa john maibam sahikun kakwa naurem lekai degi nauren bode gi masanupa Mel Gibson naurem sahikun sajing mairangkhong dagi okram bardal gi masanupa purna okram sahikun amasung singjamai mengbam lekai degi khetrimem Manglim tumbigi masanupa khetrimem manchan chahi kunni hairi aduga mathangi update asna kangluk ki irang Tokhre batungdagi halakhidraba maitai masa kun manga suk sahi asigi me hom da KUKISINGNA manipuri gi sing amasung tamga taina mafamsingda landarakpadagi asobu irang ama lakraba matung singi mafamsingda sanglubadagi thiba khangdana leirakiba maitai masa punna kun manga sukre manipurda handak thokliba kangluk ki irang asida hojik phawda mangkraba maitai masa sing asigi asiba haksang amata hojik phawba thiba khangdana leiraklibani asina miyamda yamne henna nungnangba pokalle masi KUKISING asathaba aronba lalong ama soidana oigani haina su miyamna Morpinari hojik phawda mangkraba miyosing adudi haukiba me tarukta khumbong bazar dagi atom samrendra sahi nifu kataret apokpa atom krishna mohan amasung leikai asimakta dagi yumkhaibam kiran kumar sahi ka nifu taret apokpa leikhidraba yumkhaibam kalajini makhoi ani asi sangai thilda sangkhiba dagi thiba khangdana leirkhibani haukiba me taraga mapanda surasanpur gi molnom village dagi hobijam romeo sahi kungamari apokpa hobijam ibumsa asisu sajik tampak dagi thiba khangdana leirkhibani me nipan da Morehda gi sirom itosa sahi kuntraga nipan apokpa paujau laisangtem nanau sahi kuntra apokpa el amu khetrimem dhamen sahi nifu manga apokpa khetrimem kumar amasung kangbom sanjoi sahi nifuga manga apokpa leikhidraba ke rajanni makhoi marimak Morehda gi thiba khangdana leirkhibani haukiba metra ma thoidana torbung dagi naurem prakash elais tomba sahi kuntraga humdoi apokpa naurem Chawal laikai asimakta dagi thongam siam sahi kuntraga mari apokpa thongam asau amasung tera khongsang bidagi laichombam suras sahi kuntraga ni thoi apokpa laichombam mohan makoi ahumak torbung bangla dagi thiba khangdana leirkhibani loinana me tara tarita awangchek mai patlau dagi moirangthem dewan sahi kuntraga ni thoi apokpa moirangthem jarna khul asimaktagi toijam tomba sahi kunnipan apokpa leikhidraba toijam babudon khumanthem somen kuntrahum doi apokpa leikhidraba KS Pikru makhoi ahuma kangla tompi dagi thiba khangkhidabani me kunipanda sero makha lekai dagi amar sharma sahi kutranga apokpagi sana tombi amasung numit asida sero makha lekai dagi thiba khangdana leirakhibani masigi matung jun manga da tera khamnam leirak moirangthem sanathoi sahi kunga manga apokpa leikhidraba moirangthem thoiba jun tarukta ningthau khungmai lekai dagi maisnam malemgan ba sahi kunni thoi apokpa maisnam sana masa lekai asimaktagi gurumayum boni sarma sahi kunhumdoi apokpa leikhidraba ji gunnakanta sarma amasung lekai asimaktagi Pukhrambam abina sahi kunhumdoi apokpa pi thambal nasu numit asidagi thiba khangdana leirakhibani masigi matung July amada more Hainu makhong lekai dagi thoksom ningthorem ba sahi kuntra apokpa leikhidraba thoksom thoiba su lekai asidagi thiba khangkhidrabani July marida sengmaijing khunau dagi irengbam singkhai ngan ba sahi kunmari apokpa irengbam dhan amasung sagolsem nga leiba sahi kuntra ma thoi apokpa sagolsem ibo sosu kanglatong be maikeita mangkhiba dagi thiba khangdribani masigi matung July tarukta tera tongrom lekai dagi hijam luang bilin thoingam bi sahi taraga taret apokpa hijam kulajit amasung takel kolom lekai dagi hijam hemanjit sahi taraga nipan apokpa hijam ibungobi ani asi gari masa ama tonglaga Bisnupur district
खौपुम लंबी चटखिबदगी थीब खंगदना लेरकलिबनी मखोय अनिबु कुकी मिलिटेंटसिंगना फारगा हाटखिबगी फोटो सोशल मीडियादा भाइरल ओइरकपदगी लमदम असिदा सोबु इरांग अमा थोखिबा लैख्रबनी मसिगी मतुंगदा ngarang ay pung 8 rom tarakpada lamsang akham awang laikai degi maibam abinas sahi taraga taruk apokpa maibam hamon amasung laikai asimaktagi ningthaujam Anthony sahi taraga mapan apokpa laikhidraba en sundarsu kangla tongbi maikai da sangkhibadagi thiba khangdana leiraklibani makhoi ani motorcycle amada tonglaga awang sek maida mifam ama yaurunaba jatkibani hairi makhoina paikhiba mobile phone sing adu track tobada Senapati district ki mafam amada hundoktuna thamlamba theknakibani दुगा मथंगी अपडेट असना मणिपुर की इरांग द नागासिंग पुसिन बिगनो मणिपुर थोकले बे इरांग असि फुरुप खुदिंगमकना नागासिंग पुसिनब होना बिगनो हाइना नागा पीपल्स ऑर्गेनाइजेशन एनपीओ की इन्फॉर्मेशन एंड पब्लिसिटी विंग की सेरोन अमना हाइरी लुबसना थेदोरप सेरोन अदुना मखा ताना हाइ ngasi थिब खंगदन लेरकिबा अमसुंग मसक खंगद्रबा लमहेन तुहेन बसिंग फाखिबा ओइरमबे हाइना सिग्नर बे मितै नहा अनि अविनाश माइबम सही तरागा तुरुक अमसुंग निंगथौजम एंथोनी सही तरागा मपन की मोबाइल फोन असि सेनापति द थमजिलमकिबा असिना एनपीओ बु नुंगनांगबा फावले असिगुब मियामना लानना उहन्नबा सिनबा मानबा थवंग असिना नागासिंगबु फुरुप मसेलगी मरक्ता थोकलिबा मुकनबा असिदा पुसिंदुना फुरुप मसेलगी मरक्ता वखल तानादबा थोखन्ना बा सिनबनी सेनापति डिस्ट्रिक्ट की नागासिंग द इरांग असिदा नकल अनिमक ता अमता याउदना न्यूट्रन ओना लेरिबनी अदुबु लमहेन तुहेन बसिंग इरांग असिदा याउसिन दबा फुरुप सिंगबु बालीगी हमिंग तहन्नब होनगली असिगुम मियामना लानु होनब होनब थवंग असि एनपीओ ना कंडेम तौबता नतना मसिदा सेना बसिंग सबसाना थिदोलगा मराल लाइबसिंग सबसाना सेराक पिहनगनी नागा पीपल्स ऑर्गेनाइजेशन सेनापति ने मे मंगा द पांगथोखिबा ट्राइब हो सिंग अमसुंग एनपीओ की एग्जीक्यूटिव की अपुनबा मिफम न लौखिबा वरेप सिंग अदुदा ngakna satgani loinana mitai natraga kuki singna senapati district ta problem thokanna ba hotna roidabani haina phongdoraki NPO na lamdan duna leiriba mitai amasung kuki miyam da angamba thakta mateng pangduna lagli hauzik state asida thokliba irang asida nagasing bu singsinna ba hotna roidabani haina chirola duna makatari amarom da senapati district students association ki publicity and information wing na khuyek piduna thador paserun amana hai मितई नुपा मचा अनि अविनाश माइबम अमसुंग निंगथौजम एंथोनी बु मसक खंगदब मियोय खरना फाखिबो ओइरंगनि सिंगनब थौदोक अदु SDS na haksin lawi thiba khangtlan leiriba nupa masa ani asigi mobile phone asi senapati gi manaki petrol pump amada phangki masina maram oiraga tongan purup singi marakta thajana daba hengatna le irang asda nagasing na ing thatap thaba purukna ba amasung mahusa gi pibam da hanjil hanna ba hona tuna laglibani adubu nagasing na khunda bam pham amada mangkhiba maitai nahasingi mobile phone thamjilamba asina nagasing bu irang asida singsinna ba hona bagi mami tai masi yamna pangdaba amasung ikai ningai oiba thawngni masi khwaidagi kanba mong da kandim tawi asigumba semjin sajinba mong asi khangduna leiba ngamloi hiram asigi matang da mari leinaba authority na thijin biduna mara leibasing phagat piduna achumba wain phangan biu haina apil tawki